Spain defending champion Argentina bu maithiba piramlaga FIFA World Cup 2026 ki champion oikre France ki Kylian Mbappe na World Cup asida punna panjal tara chanduna golden boot fangduna thangna anirak golden boot lauba ngamba player oire FIFA Young Player Award na Spain gi Pau Gubarsi na golden ball na Spain gi Rodri amadi golden glove na Spain gi goalkeeper Unai Simon na fangki Leibak miyang gi manungda FIFA Fair Play Award na Netherlands na taki United States, Canada amadi Mexico na yumbuoiduna Jun taragani thoidagi chatharakiba FIFA World Cup 2026 ki final match haukiba nongyai matung pung tarani thoi makai tabu matamda New Jersey gi East Rutherford leiba New York New Jersey Stadium da Spain amadi Argentina gi marakta sanaki match aduda team animak na apiba matamda panjal amata chanaba ngamdabadagi minute kuntra gi extra time half laga sanaki extra time gi second half ki minute taraga taruk chatpa matamda Spain gi Ferran Rollers na chankiba amatangai ba panjal aduna Spain bu FIFA World Cup 2026 ki champion oiba ngaman kibani loina na match adu Argentina gi Enzo Fernandez yellow card ani chabadagi normal time gi ahen ba matam 90+3 da referee na red card piduna match dagi tangthoki minute chamga kungamanga haina sanakiba match adu Argentina gi shots on target 0 oiki chahi mari leiraga pangthokpa malengi oina khwaidagi chawba sporting event am oiriba FIFA World Cup asigi 2030 edition Spain Morocco amadi Portugal na yumbu oiduna pangthoklari